ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯑꯃ ꯂꯤꯔꯛꯀꯦꯕꯀꯣ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯁꯤꯅ ꯀꯨꯀꯤꯒꯤ ꯅꯨꯄꯤꯁꯤꯡꯗꯤ ꯇꯧꯅꯤꯡꯕ ꯀꯨꯁꯤ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯀꯨꯁꯤ ꯔꯥꯁꯤ ꯃꯌꯥꯝꯗꯣ ꯍꯦꯛꯇ ꯃꯅꯤꯄꯨꯔꯁꯤꯗ ꯂꯥꯛꯑ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤ ꯃꯌꯥꯝꯁꯤꯗ ꯂꯣꯏ ꯌꯥꯔꯗꯕ ꯈꯜꯂꯨꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯃꯣꯏꯅ ꯀꯨꯁꯤ ꯔꯥꯁꯤꯁꯦ ꯍꯦꯛꯇ ꯆꯪꯉꯛꯇꯅ ꯇꯧꯕꯗꯣ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯍꯥꯏꯁꯤꯅꯦ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏꯒꯤ ꯊꯧꯅꯥꯁꯤ ꯌꯦꯡꯉꯣ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔ ꯌꯦꯡꯉꯣ ꯑꯇꯩꯗ ꯇꯧꯕ ꯌꯥꯕꯗꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯅꯨꯄꯤꯗꯗꯤ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯑꯁ ꯌꯥꯝ ꯊꯤꯅ ꯑꯩꯅ ꯄ꯭ꯔꯥꯎꯠ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯩꯔꯤꯕ ꯏꯆꯦ ꯏꯆꯜꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯅꯥꯁꯤꯡꯁꯦ ꯈꯤꯇꯪ ꯍꯧꯔꯛꯏꯕ ꯖꯦꯅꯦꯔꯦꯁꯟꯁꯤꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕꯤꯔꯀꯥꯟꯗ ꯁꯤ ꯈꯤꯇꯪ ꯔꯦꯁꯄꯦꯛ ꯇꯧꯕꯤꯌꯣꯕ ꯑꯩ ꯏꯁꯥꯅ ꯑꯄꯥꯝꯕ ꯇꯧꯅꯤꯡꯕ ꯇꯧꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯑꯩ ꯃꯉꯥꯏꯔꯦꯅ ꯁꯤꯗ ꯔꯤꯜꯁ ꯅꯨꯡ ꯅꯝꯃꯤꯕ ꯃꯌꯥꯝꯁꯦ ꯉꯥꯡꯕꯤꯅꯕ ꯂꯩꯇ꯭ꯔꯒꯁꯨꯅꯦ ꯏꯁꯥꯅ ꯈꯤꯇꯪ ꯈꯟꯊꯔꯒ ꯏꯊꯥꯏꯇꯟꯗ ꯏꯀꯥꯏꯖꯕ ꯄꯣꯛꯆꯕꯀꯣ ꯑꯗꯨꯕꯨ ꯀꯨꯀꯤꯒꯤ ꯃꯕꯥꯏꯁꯤꯡꯁꯦ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡꯗꯗꯤ ꯌꯥꯔꯝꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯁꯂꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯩꯇꯩꯒꯤ ꯐꯨꯔꯨꯞ ꯃꯩꯇꯩ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯍꯜ ꯂꯃꯟ ꯃꯌꯥꯝ ꯑꯗꯒꯤꯗꯤ ꯂꯩꯔꯤꯕ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯣꯏ ꯈꯪꯕ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅꯅꯦ ꯂꯣꯏ ꯈꯪꯕꯤꯌꯣꯕ ꯑꯩꯈꯣꯏꯒꯤ ꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯊꯧꯅꯥꯁꯦ ꯁꯤ ꯌꯥꯝ ꯊꯤꯅ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯕ ꯑꯃ ꯊꯣꯛꯏꯀꯣ ꯑꯗꯨꯅ ꯀꯨꯀꯤꯁꯤꯡ ꯅꯣꯏꯒ ꯑꯩꯈꯣꯏꯒꯗꯤ ꯌꯥꯝ ꯊꯤ ꯈꯦꯠꯅꯔꯛꯀꯅꯤꯀꯣ ꯑꯗꯨꯅ ꯁꯤ ꯃꯌꯥꯝ ꯌꯥꯝ ꯊꯤ ꯅꯣꯛꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ Mày